Kokomi Students Friend na mapung oiba thaudang loduna ngasi tampaki mafam kayada kuki singna chatharakliba thawong sing terrorism gi thawong ni hairoidabagi maram leite haina kholau lauraduna center lengakna kuki singbu terrorist ni haina lauthokna ba akanba dawi tawbaga loinana pangthokiba khongjang singda mahairoi sing merapabi sing amasung micham yauna luf kayana khongjang sangsilingai charakta afaba makhalgi khutlai sizinaduna kuki singna kaplakba bom ama Moirang Sendra Rote Leiba Hanagi Chief Minister Oiramba Mairembom Koirengi Yumda Tasinbadagi Pokhairakpadagi Myoy Ama Paduna Sire Angang Ama Asokapan Nanglei Paumi Singdagi Fangba Paugi Matung Inna Yum Aduda Myoy Ama Leikidabagi Thoram Pangthoknaba Mandaf Khanduna Arangbam Sing Laktuna Pochei Semlaga Leibani Hari Siriba Myoy Adu Arangbam Ni Hari Leikidraba Ahal Adu Moirang Nodagi Mamingna RK Rabai Kawi Hari Thaudok Thokibagi Pau Hek Fangbaga Ahenba Security Gi Myoy Sing Sinduna mafam aduda kupna yengsinkre Moirang Sendra Road bom tasanduna hek pokhaibaga ikan kanadana Moirang Oksong Bung amasung Trong Laubi anigi marak Jingkhong da leiba Kenmol da su ngasi amuk khanna kugi singna nongmai kaptharakre hari Hauzik fabagi oina asok apangi pau leitre makha taba updates ki damak Northeast Window meeting taduna leibiu稍微大不了不去，去的那大的。大些。Moirang saya tanya tak itu.